Matam amada aigisu punsi khongchat ama leijaram yamna ngauna horakhiba matam dudani kanagumbi mahag ado matam duda aina thengnakhibado khoida jakhi nungsi jakhi mahag tabu aina mangonda aigi nungsiba mahagna su khangbi khibani matam khara leiraga ma ai nungsinaba haibadu su oiki matam ayambada mahakte aigi damakta kya lawbiba yamna pukchen chawba mabuk yamna phaba nupini mana ingonda call toina toningba amadi wari toina sananbagi apamba kayadi mahangna ingonda haikibani matam madudadi marup mapang kayaga punba amadi yamna ngawna nungaina lerakhiba matam oibana maga iga call toina tonakide wari kaya toina sanakide mahak ingonda yamna saukibani matam ayambada koiduna langduna lei haiduna mahangna phone torokpa kaya mahangna ingonda chaurakani cherakani haiduna mahaki call kaya aina receive tawkide nongmada miss call tara natraga kun asum thengnakhibani mahangna ingonda sauba tarabasu mahak ingonda yamna kuina sauba ngamde thangnaba mikupta mahaki asaubado hekta phakhibani masina maram moiduna mahangna ingonda saurakpa kaya ado yamna thoina su aina akiba phaukhide mana ibo kayagi mati nusijaba loina khangi mabu su aina asukki mati nusijai tawbatabu mahak aiga wari toina sanadaba kaya asidadi mahangna ingonda tattanadi waroba kayadi phaukhibani mahangna ingonda saurabasu saugunu haiduna su aina hekta themi mahak aiga kumai harau matamduda khakta maga aiga wari sanai unai nongmagi mahaki miss call tara kun mak lakpa amadi message kaya lakpa matamduda pulliba aigi marup mapangsingna nangi nusinabi nupise nangbu yamna nusijaba mali nangonda call toina tawrai message yamna tharai ka haiduna makhoina ingonda laknarapa kaya adudadi yamna chawthokjaba amadi wakhan nungaijabasu phauramni mahangna unasi wari sanasi haiduna matam kaya tharakpadasu somda aina marup mapang kaya pullingai ngauringai matamda yamna toina chatkide wari su toina sanakide mahaka iga unaba haibabu kumai harau manum khaktadani mangonda igi tawriba mawong mataw kaya ase mahak ingonda sauningba amadi ka hena warokiba phauba male matam khara leiragadi mahaki call message ama phauba ingonda lakidre karimata so hairakidre hanadi mahaki miss call message singa do yengjaraga yamna harau jarambani ngasidi mahaki mapau tadaba amadi message miss call ama phauba lakidaba matam dudi wakhan sida mawan phauba horakibani ai mangonda ina call tawruba mikuptadi mahangna aigi number ado block tawduna thalammi ai yamna ningam lakhide loina ringai wari saringai matamdadi mabu kayam nungsiba haibado nongmata phauba aina khangkidabani adubu mahangna inaktagi lapkhaba matung asidadi mikub khuding mahaktabu solakhibani wari sanadrabasu magi miss call message kya yengjaraga wakhan nungaijaramba yamna haraujaramba aise ngasidi magi damakta miludagi pirang sinthabasu horakhibani mahak ingonda yamna warauki haiba ai khangi nongmadi magi manakta ai chalubani adubu laibak thibadi maga aiga thengnakhide ngasidi ai khanglakhi aigi nusiba mangonda aina minamjakhibani mahaki nusiba aina manghankhibani aigi damakta wabiba mahakna aigi damakta khanbiba mahakumi nupi asidi punsisida amuk hanasu laklaroi ngasisu mangonda aina wahai amadi hainingli nahak aibo amuktadi ngakpiraroidra nangi wakhan khanbada ngasisu yamna wana aidi leli ngasidi nangna pamdaba nangna yaningdaba thabak amata phauba ai amuk hana tawroroi nangonda aroibo oina wahai amatangdi haijari ai lanjare